samak yam ne hena kenosi ki feel sida yam hena sansan jarur tarasu ngasi ki society hoigi lailiba yamna challenging hoiba hoigi social media gi adagi ano technology gi mayam siga challenge ne hoji hoigi writers sina literature hoigi silaiba literature sida auraga khona biriba mayam singsi world sida change malaiba mayam siga sigi mayok tere mayam khona biriba lais manipur da yomu india da maroi manipur hai tare like pabagi newspaper pabagi using social media da loi tho bani na hoigi khud sida loi na mobile phone um pai loi na tho bani na aduna hoigi literature amasung poetry adu hoigi reading culture je yamna handare Europe da karida mayam chapi mayam su yoromani ni pau da karida metro da train da phambasi maximum naha singsi hoigi sumba literature gi voiro fiction gi voiro like no par I Sam generation say generation Gen Z generation, Gen Alpha generation literature, poetry interest club asina hona biba haise koi manipur gi culture amasung heritage study yamna achoba matengma oigidoribani haidana ayam thamsage aduna masina koi progressive koi society ma siguma program sina young writers in the koi writers amasung readers in the koi da thona hapiba amasung koi language amasung culture aduga koi gi identity for the future generation da koi achoba mateng ama oigadoribani haidana ayam thamsage aduna sigi koi poetry club amasung fiction and poetry club da I would like to express my sincere appreciation to the organization. Yamna khangnabasu khandrabasu koigi ngasi gi function asida invitation bibi ba yamna thagatpa phongdokchari lakadoriba future da lakadoriba program function ki asu aduga hakna oja guru mayamna tapiduna sigi literature amasung manipur gi daiba fiction writing poetry mayamda sauphatnaba kari tobi yadage haito jasin mayamna tapiduna kuch samiduna tapiyu angamba hati level da layeradi election mateng angamba pamnaba onajage haiba hai kase kunjaka matang si tension jarge kono amuka hana kai kono chari na nasibi lari kasi phumi da bagi tik singjari wena Paingi haina tholiba koigi nare khumsing asigi function birpa mengona panjara kanda okram suraj kumar ojasing khwai khudimaki mapamda sengdok chanikba wafam makhakna ikoi aniga meleni phuda mapamasi thadok bigani haiduna takirai aduga khwaidagi henaba adana honorable meleda masimukaktam legislative khwai khudimagna su mayam mapaugi kunbari rek suba mapau sibu editor oiduna puthok pirekpa ikai khonajariba Surya Kumar Singh, club की president, Commission Viva, club की chief editor Surya Singh, कोई fiction and the poetry club launching Viva yang berpuno apa subsen na. Kai guna jadi bangsa sini.
ꯑꯇꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯂꯥꯛꯄꯝ ꯂꯟꯗꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜ ꯑꯗꯨꯒ ꯅꯣꯡꯐꯝ ꯂꯟꯗꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯤꯛꯁꯟ ꯑꯦꯟ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯗꯤꯌꯝ ꯃꯣꯏꯔꯥꯡ ꯊꯤꯝꯅ ꯏꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯏꯗꯤꯁꯟꯗ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯔꯤꯕ ꯊꯧꯗꯥꯝ ꯑꯦꯗꯚꯔꯇꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯤꯛꯁꯟ ꯑꯦꯟ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕꯀꯤ